Kamain tau. Elisha se dam pami. Ado nga pun magte Elisha se dam pami aduna Pangaelisha ga se ai di dam pamba hay jang hai ta de. Hello everyone, welcome back to my YouTube channel. Ado miyam ngasigi breakfast ki masang singdo asiga loina sem saduna thamme. Tilauga gajor gasu soina thamme. Ngasigi breakfast di pasta oina thamdana ge. Ado dingminal simyam. Ujik se thongba haujare, tilau hapchale, gajor su hapchale. Punna ngobinare. Ujik tilauga gajor gase mule aduna magi masala se hapchale. Ado pasta gi masala se oina hape atopa masala di haptare. Ado morok di haptare. Morok dekpa hapke khalam bani ado haptare. Tamna sum masala sita adum hape. Aduga miyam ujik se pasta thongba lojare aduna asiga papaga maga giga khaidok pire aduga miyam asigana aigi saruk leijare aisu charage ina khaidongna chaba haujare ai masala to padi kayum haptare adum simple da adum charage ina haure ma'am aduga vegetable atopasu haptare sumaina dum gajor dum hape tilauga tauraga kamai taw haure aduga miyam asigi barsasina akhoi jumgi bharada leiba mi amana pirambani aduga mangondasu prasad se pire ado aisu laigi posa se charage ado miyam asiga leijare pan ado asigi pan se jumdagi pirakpani phajadra pansingse chauri aba ado chaubani miyam real dana hena chauri video sigay di mayam complex se phajadra asi complex se bazar dagi leirakpani aduga sigana leire gajor ga squash ga tilau ga morok ga tauraga su leire bazar dagi aduga isanu pase tawise umyam ase neton lami aduna malak pase kana harau na chungna sanari lo bubuk jalannya bye bye aduga miyam asigana Elisha se leire Elisha se jamna phajana thamabani aduga asigana pan se leire pan se khokna jamna budi kuphandare aduga Elisha siga thum jainkhang tawna hapna totna thambire aduga ayujik se ngouba haugalle aduga ina khangsiga jamna budi hapte nga se kai gini aina mari khak hana hape aduga miyam aise kai gini aina nga se tap tamna ocha bani ado miyam aina si se pan ga Elisha ga oina thonge ado haugadra hauredra di khangge ado chalaga khangani ado miyam ayujik se thongi hana ujik se nga se ngouba tauba loijare ado amamam tawna lokthokjare aduga ngaudabasu leidi kharaga ado asi ngauthokjagige ado miyam nga se ngouba khotpa loire ujik nga ga panga thongdarage ado mamaga papaga gigi aluga Elisha se oina thongani aduga akhogina panga Elisha ga oina thongani ado papaga mamaga se panchati aduna moigi alu go thongna tawani kuji janam hapa haujare panchu hapa haujare ado khajana tawna ngothok jagi ke hana
Aduga sigana Elishaga aluga oina thongba siga papaga mamaga diga siga thongbire. Hujik pansida thum jaingang morok moroi punamang hapjare aduga ngobinare. Ado phajana tongna ngawjagige. Ado miyam hujikse nga su hapjaba haujare. Amamam tongna. Aduga hujikse haijangse khara khara tongna ising se kangjale. Ado miyam hujikse haijang thongba loire asigana Pangaelisha gani. Aduga asigana aluga Elishaga thongba. Aduga papagisu magisu loina khaidokpire. Haijang singse loi punamaki tengota khaidokpire. Aduga aisu ingangi chak pijanaba taurage. Adui matungda thengnarasi. Ado miyamai hujikse chak chaba haujarage. Ado siga leire haijang. Mama papa woi di moi chare hananna. Ado ai hujik chage tawini. Haure ma'am pan se Elishaga thongba se kuire ba ina chadaba Pangaelishaga tawba se adona ngasi se chare. Elisha se dam pami ado nga punamagte Elisha se dam pami aduna Pangaelisha se aigidi dam pamba haijang haitare. Haijang ani thongba khotpa tawbada matam chakhiba khangawdare. Thengeba ngasi. Ado miyam ai hujikse chakse hana chagige. Ado chaloiga thengnarasi miyam. Aduga masu chak chaba loidei taurame. Ado papa oi mama oi di ahan badana chagare. Haijang kamai taw. Aduga ichanupasu kanna sanadana leirame. Amai hajalami. Malai oli do kari. Aduga ichanupase ai sida pambi waina pambire. Aduga mase kanna ise ngangi. Ado mase tumninga mare. Aduna ado miyam aigi video se jengbagi matungda miyamna nungsibiduna like share subscribe tawbiramu. Ado ngasigidi matang asida loisanjarage miyam. Bye bye.